अहनबदा मरोइबा पाव मणिपुर की इंटीग्रिटी काहेंदना थमसे हारबदी बीजेपी दा वोट पिदुना मोहन लंगाक सेमन बसंग हाइना एमपी सरदान फोंदोक्रे मणिपुर कंसी हारबदी हौजिक लेबा भारत लेंगा असि नतना मणिपुर कनबिना लाइते हाबा वाफम सु फोंदोखे नागा मिचम तरु की मिहाता तुमिना लेसिनबा असिना इंडिया गवर्नमेंट के असेंग मसक उथोकले हाइना एनएसएन आईएम फोंदोक्रे नागा तरु हाथ की बिथोंग ngakpinabagi mafam laite haina IM na phongdoraki Cobra commando na lusingduna counter insurgency ki akanba thabak sathaba hore hare Myanmar lamkhai dagi India gi mayok ta thabak tawhaloi haina Myanmar lenga na thajaba pikre Senior of the thorong pangthokre Jaliarong area dagi illegal immigrant sing khudakta mafi yom laga sathigada bani haina Jobna Pongdorake. Amadi Mahu Department of Faikali Batabak Singi Matangda, Chief Minister Nasir Lautuna, review Tokre. Kumzari Wahong Radio Pijaba Morning Newspaper Reading Meeting Tabiri Bamadi, Tabiri Basimbo, Pusparani Laishumna, Taram no Sari, Maruiba Pausing. Sandok no pizari Manipur gi integrity kahendana laise harabadi BJP da vote piduna mohana lenga seman basang haina BJP Manipur Pradesh ke president soriba Rajya Sabha gi MP adhikari mayum sardana phongdokre wafum asi Tamenglong kendra dagi thabak dagi potharaba IRS officer Guy Godin Palmaina BJP da yaurakpada Thambal sangne da mahakpo taramna okpi tharomda e sadana mathaki wafam asi phongdokladuna hai Manipur da thokliba irang asina maram oiduna state asigi chokhat lamjelda sothaliba simak laibak thibani aikhoi amatoina faminaduna waroi sin purakna ba honamina se ngasi fawda BJP na aranba mata tawkhiblaite Manipur gi integrity kaidana thamsi hairabadi lakadori election asida BJP da vote pituna mohana lengak seman bachangi Prime Minister Narendra Modi ki visit Bharat ki pandam asida Manipur gi miyam so saru yaduna saukhatpa Manipur ama oinanaba honaminaba changi loinana saukhatpa Manipur ama gi damak laiminari ba kangam furup khuding makna khana minaba mathau tai haike Amaromda lising ani kulhumdoi gi me ahum dagi oirakliba phibam asina Manipur gi chawkhat lamjalda thintha hanbagum tawbasimak ekhoi pumnamak ki laibak thibani adubo laibak thiba se ekhoina thengna hautrabadi Manipur si lup khibe yabagi tangkakta lakadauri habadagi Manipur kanaba government ke step kharadagi irang asi thokhibani hairaduna lamdam asida laiminari bai khoi masel nungsinada bana amadi khatna saina bana Manipur kaidawnungda chawkhatpa purakpa ngamloi haike Manipur Saukal Hansi amadi Saukhat State ama ohensi hairabadi aikhoi masel gi marakta lainari bawakal tanadabasi punna faminarga wari sanaduna nungsinaba purakpa mathau tai masina tadana hatna sunabana kaidawnungda Manipur chawkhatpa ngamloi maram aduna aikhoi pumnamak sungsinnasi faminarga wari sanasi laiminari ba furup masel amanama bu ikai khumnasi aikhoi Manipuri ngaktani habasi kaurose haike Kuki terrorist singna khulai pai daba naga micham taruk faraga tamthi na hatkiba thodok asida India government tumina laisin ba asina awanom pok lamdam gi miyam maruina yelhaw furup singi damak kai su khande haba do mayik singna uthok le haina NSN IM na phongdokre IM gi mafits oriba Nagalim voice na hai mihat asigi matangda Delhi na tumina laisin ba amadi Matam sana thabak laukhataba asi magna Manipur gi elhomi singna mayok na liba awaba si India lengak na makhoida karisu nasungba leite haba nunggi oiba wahan thok ado mayek sengna utle amadi thaudo asimagna awangno poki elhomi singbu ngakpi senbina bagi thabak amata matungdasu India government na laukhalak loi haba wafam asisu ngakpham thokti haire naga micham taruk farga makak kaktuna tamthina hatkiba thaudok asigi Matangda NSN IM ke bulletin asina hai
naga micham taruk hatkhiba thaudok asimak haukiba matam khara asigi manungda khwadigi kiningai oiba sanga gi lisat oiba thawong ama oire makhoi taruk asi mayok na balan phamda hatkhiba nate mara leijadaba micham taruk asibu kuki terrorist singna pharba matung tamthina ot nairaga minungsi leitana hatkibani yamna akitu jungningai oiba mihat asimakna terrorist group sing asida minungsi habado machet amata makhoi gi thamoida pokte haba ulli maram asina political hesitation no political cause ethnic grievances natroga territorial ga mari leinadaba mihat ama oibana mipum khudimangna masibu akanba mongda condemn tawpham thoi haire Nagalim voice asna makha tarduna hai mausara minungsi chawba naga community singi mafam dadi handaki thawdo asi khwadigi hena thamoi sokpa amani haukiba sahi kya sida naga singna nungsi chanana himinaba political dialogue tawba haiba sida thajaba thamduna hingsagi thawong amadi political operation ge thabak tawdana lakle adubo naga taruk asigi mafamda miyoibagi minungsi habdo makoina phangba ngamkide report ki matung ina naga taru adu ki haksang sing makak kaktuna halakhiba asina makoibo kaidaunungda ngakpi nabagi mafam leite haire amarom thawdo asida india government ngasi fawo karigumba wafum amata kangthoktana leisinba simaksu yamna ikai ningai ni haukiba tha kaya india government manipur da thokliba hatna sunaba yummai thaba leifam leitabadagi lanjena duna miyo lising kaya wana khangliba pumnama asi kumhai amagum yengduna lakli micha miyam farga tamthina hatpa amadi thaudok asigi matangda state machinery sing kajisu tawba ngamdana lairiba manadaba mitjeng yengliba pumnama asi karamba makhalgi democracy no hana hangladuna mashi malemgi miyamgi mamangda ikainingai ni haire CRPF ke Cobra Battalion ani Manipur da thazilakhraba matung mamang tha June 15 dagi hoduna tongan ba community singi khulai paiba singi mathakta counter offensive ki thabak Cobra gi commando singna lusingduna sensitive oiba form singda sathabaga loinana area domination amadi paksana operation sathabagi thabak haukhre NDTV na phangba pawgi matung ina ukhul district ta khulai paiba sing Assam Rifles ki convoy de ambush thaduna personnel ani hat ki ba thodok ado thodok matung CRPF ke Director General GP Singh Manipur da laktuni state lenga ki Home Minister Govindas Konthau jamga unaduna Manipur da hojik oriba security ki phibam ni matangda wari sanakhre Nexalism thengnabada achoba thodang laukiba Cobra Commando singna lusingdura tongan ba community singi arm group singi mayokta akanba operation sathaba haukibaga loinana makoigi maru oiba ahan ba thodang di nomai sing lokhatpa madi bunker sing thugai bani hairi hananasu security force na counter insurgency ki akanba thabak lokhatuna militant singa mayokna ba bunker sing thugai duna nomai amadi maru kaya phagatpa laikhrabani police control room na thadorokpa warol gi matung ina June 15 dagi counter insurgency ki akanba thabak satharakpaga loinana Ukhul district ke Litan police station ni manung sanba mafam singda lairamba bunker darani thoi thugaiba ngamkhre bunker darani thoi asigi manungda ani de sangkai mongkot chepu hel parengda lairambani aduga tara amana laingang sing chikibung parengda saramba bunker sing ni haide Amarom da arm militant sing laire habagi intelligence ke akangnaba paw ama phangbadagi khulai paiba sing takthokina ba June kunda Kangpopi district ke manung sana laiba lailon wifi lailon molui molhoi pi molding lailon khuno area da paksna operation chathaki operation asida Manipur police CRPF rapid action force RAF Cobra Commando amati Army personnel sing saruya ki haide India amasung Myanmar laiba ani ki marakta lariba bilateral security
cooperation gi matang da kun suba national level review mifam pangthokhibaga loinana India gi mayuk ta thabak tawbada Myanmar gi territory sisinaroi habagi thajaba Myanmar na India da pikre Laiba ani gi marakta security ki thabakta amaga mateng pina tuna lakliba asigi matangda numin nini sumna national level ki thakta Delhi da pangthokpa review mifam yumjakasan namita loisinkhre Ministry of Home Affairs ki maikaidagi phongdorakpada mifam asida transnational crime terrorism insurgency narcotic trafficking arms smuggling human trafficking wildlife trafficking cybercrime amadi ate organized crime khudingmak thengnabada laiba anina amana amada mateng pinabagi matangda maruoina khanakhi haide loinana intelligence sharing gi thabak hena kangkhal hanana bahonabada mateng pinaba operational coordination amadi security gi matangda thengnari bu khodong sa da bakaya asi lehendana ba ponna thabak tawina ba haina su amatoina amuka chetpa firap laumina ke amadi laiba ani gi leinari ba marup mapang mari asi hena sesil handuna amaga mateng pina baga loinana nakna thabak tawmina duna masigi natural benefit sing phangmina ba haiba wafam su na hongnana sesil hanki haire I pau tengbang lup Manipur gi mapan suba foundation day gi thorom ngarang Imphal East ki pangai da leiba Saraswati Institute of Management ki campus ta pangthokhi baga loinana paumi anida journalist award pidunai kai khumna ba utkre Film Forum Manipur gi Midyang Makhada All Manipur Cinematographer Association Amkana Sinduna Ngarang nungthil kwa githel thoksom laikai da leiba BB Films ki auditorium da Cine of Day thorom pangthokre thorom asida Film Forum Manipur gi Vice Chairman ani Khetrimem Kishore Kumar na athoiba mithunglen Amka gi President L Radha Mohan na thorom mapu amati Manipur State Film and Television Institute ke former director Birendra Salam na akhanaba mithunglen oina saruk yakhe thorom asigi manung chana collaboration between directors and cinematographer haiba hiramda All Manipur matam isai kanglop amiki president Nababol Keno filmmaker Romi Maijay All Manipur Filmmakers and Producers Association Amphimpa Secretary Kangla Prem Cine Writers and Playwright Forum Manipur CWPFM gi Secretary Binoranjan Oinam Cine Directors Guild Manipur gi Secretary Ojit Babu Ningthauzam Editors Guild gi Treasurer Yoi Mayai Mongsabana Chingba Saknaraba Kyana Wangang Ki Thawamasi Dathoba Mithunglen Oina Saruk Yakiba Film Forum Manipur gi Vice President KSS Kishore Kumar na hai afaba film ama puthokna bahonabada cinematographer amadi director ani asigi afaba collaboration yamna mathau tai maramdi director na pamliba wakhalon pumnam adu camera da mami tarakadori bani director amadi cinematographer ani asigi marakta pau phaunaba khajiktang watkibada film adugi maraibak thigadori bani haiba wafam phongtokhe Jeliyarong gi paipuna thambiramba lamkhai manungda sangsilaktuna aranba maungda leisilakli illegal immigrant khudingma khudakta masa masagi mafi yomdaga hankinanaba Jeliyarong United Front JUF na warning tawkhre Jeliyarong United Front JUF na thadorokpa cherol amada mathaki wafam asi thamlakpaga loinana karigumba haiba wafam asi illegal immigrant singna thawoidaba tarabadi front asina makoi gi mathakta kanba lan taragani haide Loinana Kukijo leader singna sensitive oiba Kachanaga haiba tam sisinaduna national amadi local media singda phongdokibu wafam aduga mari lenana la lehana sengdorokpa wafam sing ekhoni yaba ngamloi hana su phongdokhe ngasi phawba Jeliyarong homeland gi matangda center amadi state lengana waroisin purokpa ngamdana leiriba
चार्टर ऑफ डिमांड की मतंगदा मरी लेनबा स्टेक होल्डर सिंगी नॉलेज याउतना अमदि अयाबा लेतना CSO सिंग पॉलिटिकल लीडर सिंग अमदि लनाई मियोय सिंगना मखोय मखोय या पामदा थबक तौदना बसु खांगहली All pension schemes anahalo central government employee ga state ki employee singa DADR sab manahalo thabak tigi pothawi matam sahi humphuni thoi ohello thangjunumit ki suti kakkiba order cancel taw haiba demand tawduna planning department employee association manipur na siswal strike sanction kre Manipur Government Services Federation की मीडिया मखादा संजन थोंग लैबा डिपार्टमेंट असि की ऑफिस से थकिबा स्ट्राइक असिगा मरी लेनना डिपार्टमेंट असि की असिस्टेंट पब्लिक सेक्रेटरी निंगथौजम शशि कुमारना फोंदोखिबदा मतम क्यागी ममांगदगी तांदुना लाकपा डिमांड सिंग असि ngasi phawba lengang thabak ton thoktana lariba si pende employees in thabak lepagi khongjang saksin bada miyam da waba kya ama thegna gani adubu Municipal Administration, Housing and Urban Development Mahu Department Paikaliba Amadi Paikat Kadoriba Tabak Sing Matang Chief Minister Yumnam Khemchan Sihar Lauduna Mari Lenaba officials Singalonana review meeting Pangthokre Manjit Pukri Laiba New Civil Secretary Tangarang Pangthokiba Mahut ki review me from Asida Additional Chief Secretary Vivek Kumar Dewangan Amadi Mahut PSED Amasung Town Planning Department ki makok thongba officer sing na saruk yaki mifam asida department asina paikhaliba thabak sing arwal development project sing gi hojik sathariba thabak ki progress thabak paikhat pada thengnaba khudong chadaba sing manpower watpagi matang amadi urban local body sing ULB gi mapangal kangkhat hanaba poverty elevation program sing implement tawba amadi urban infrastructure expand tawgi matangda khanaki amarom the Department of Agriculture and Horticulture Trade Commerce and Industries and Handloom and Textile gi investors singi marakta sign tawnakiba MOU status ki matangda Chief Minister Y Khemchan se lautuna review mi phomkhre meeting asida additional chief secretary amadi senior official sing saruk yaki meeting asida hojik lokhaliba project singi progress investment singi proposal sing implement tawgi matang amadi atai mathang paikhat kadaba thabak singi matang dasu khanaki haire Manipur gi Chief Minister Nam Khemchana Mau da saluraba matung halakpagi lambida Kangpopi district headquarter the search ki leader singa unaduna Manipur de ingtapa purakna bawari sanaki haire Christianity gi pautak ama oriba forgive and forget haibasina yumpham oiraga lamdam asida tangdu laitaba purakna bahana mina sar Chief Minister Y Khemchana appeal tawkhre Chief Minister na maudagi PHAL tamna halakpagi lambida Kangpopi district headquarter da ngaihak panduna Kukijo Christian Forum gi banner makhada district asida lairiba tongan ba church ke leader singa unaduna wari sakhi Unabasi the search leader singi maikedi Chief Minister da memorandum amasu
पिसिनखिबा मेमोरेंडम असिदा पल्लिबा वाफम सिंगदी पास्टर अहुम हाटखिबा यावना लाइखिद्रबा कुकी जोगी मिचम तरा मरीगी अचुम वायल फंगहनबगी लोइनना मरा लेबसिंग खंगदोक्तुना सैराक पियो हौजिक कुकी जोगी मथक्ता सथारिबा इकोनॉमिक ब्लॉकेट असिना मरम ओइरगा तंगाई फदना संगदबा यादबा पोलम क्या फंगदबगी अवाबा मायोकनरे मरोइना नुपी अंगांग अहल लमन अमदि लांजनरिबा मियामदा चाउना सैथेक पीरे मरम अदुना थुबदा लेंगांग इकोनॉमिक ब्लॉकेट असि तोहंदुना मथौ ताबा पोलमसिंग फंगहननबा थबक लोखतपियो हाइबा वाफमसिंग थामखि उनबा चीफ मिनिस्टर खेमचानगी माइकेदगी फोंदोखिबदा क्रिस्टल लाइनिंग चटपासिंगी पौताक अमा ओरिबा ngakpiba amasung kaukthokpa haibasida yumpham oiraga manipurda tung koina satnagadaba tangdu leitaba phibam ama purakna bapuna hona minaba changi matam kuina irang tawrakpa sin laha singda choba saitheng phangli maram maduna tongan ba lining ge lusingba singna achoba thodang loduna naha singbo hingsa dagi lapna lehanduna ingtapa purakna ba hona minaba mathau tai lamdam asida tangdu leitaba puraktriba makhai नुंसी चानबगी मरी सेसिलहनबा ngamloi hairaduna logi mayokta kanasu leiba yaroi thokriba thaudoksing asige achumu wayal soiduna phanghangani haba wafamsing chief minister na thamke nakal amaromda senapati degi halakpagi lambida kangpokpi district ke sirs lusing basing na chief minister nam khemchan go nakiba dubu committee on travel unity kotuna thagatpa phongdorakli अमरोमदा चीफ मिनिस्टर बो कांगपोकपिदा हराउते यामना ओकपदा सरुक याकिबा दुबो कुकी यूथ ऑर्गेनाइजेशन ना अकनबा मोंगदा यानिंगदबा फोंदोरकले लमदमसिदा बिजनेस अमदि एंटरप्रेन्योर ओरिबसिंगना माइक्रो स्मॉल एंड मीडियम एंटरप्राइजेस MSME ना पीरिबे स्कीम सिंग अप्लाई तौदुना खुदोंग साबसिंग लौबियो हाइना डायरेक्टोरेट ऑफ ट्रेड कॉमर्स एंड इंडस्ट्री के डायरेक्टर हना कामैना फोंदोखरे वफमसी लमफेल पाता लेबा ट्रेड कॉमर्स एंड इंडस्ट्री के ऑफिस पांगथोपा कंपोनेंट 6.3 लॉजिस्टिक्स ट्रेनिंग फॉर MSMEs linkage creation and transport facilitation की मखादा पांगथोकपा logistics cost investment to MSMEs की थौरमदा फोंदोखिबने Census Commissioner यावना Union Home Ministry की ऑफिसर सिंह उनदुना मणिपुर सेंसस की थबक थौरम लोइजिंगेदा NRC हाना अपडेट तौनुनबा तक्सिलम लहाना हौजे न्यू दिल्ली लेबा लुफ्तरा मरी 14 CS वोकंग लेपा के माइकेदगी फोंदोरकले इंडिया की रजिस्टर जनरल सोरिबा सेंसस कमिश्नर मिटुंजॉय कुमार अमदे यूनियन होम मिनिस्ट्री की ऑफिशियल सिंग उनरबा मतुंगदा लुफ्तरा मरीना थादोरप वारोल अमदा लिसिंगनी कुंतरेट की सेंसस की थबक थौरम सिंह लोइजिंगैदा मणिपुर NRC अपडेट तौनुनबा नत्रगा सेंसस अमसों NRC अनियसी अमुक्तदा पांगथौनबा खंगन बियु हाना सेंसस कमिश्नर अमसों होम मिनिस्ट्री की ऑफिशियल सिंगदा तक्सिनकी NRC तौद्रिबा फाउ मणिपुर के सेंसस लिसिंगनी कुंतरेट की पॉपुलेशन फिगर सतनाहंदना थमनबा अमदी NRC की थबक थौरम लोइजि फाउबा पार्लियामेंटरी नत्रगा Assembly constituency singi delimitation pangthok tanabagi wafam singsu thamlamki haire makha tarakpada mapangi ro pawa mu taminasi
NEET gi wathok loijringai National Testing Agency NTA na loba University Grants Commission National Eligibility Test UGC NET gi Sociology gi question paper leak oiramle haina exam asi thakiba mahairoi kyana claim tawkibaga loinana thaudok asigi matangda mari leinaba agency singna NTA gi official singi mathakta thijinana ba demand tawkhre Petroleum and Natural Gas Minister Hardip Singh Puri na Center Lengana Thau Dai Thanol Zada Marifuga Manga Yalaba Thau Makhal Puthokna ba honari haina phongdoki baga loinana consumer singi khudong sanana bagi damak E85 thau makhal ase standard oiraba E20 thau gi mamal dagi lupa kulom tana phanghangani haina su phongdorakre Electoral roll ki special intensive revision SIR gi ahum suba phase pangtokpada Manipur Mizoram Sikkim amadi Odisha gi draft electoral roll sing phonglakpada chawrakna voter lakh kungani thorom gi ming kakthalakre haire New Delhi gi Jantar Mantar da ngaranga thana numit kunni khongchang changsilakraba CJP na tha asigi kunda parliament tamna wakat khongsat ama chatuna Union Education Minister Dharmendra Pradhan pham thado kadabani amasung mahiroi sing punsi manghan bagi teksak lengana pugadabani haina kholau lawgadori Assam gi tongan ba community tarukta scheduled tribe ST status pinana ba thangat kiba proposal adu center lengana makha na yengsinduna amasung khana nainaduna leibana maram oiraga ST status karamba matamda piba ngamgari habagi chapchaba matam lepa ngamdri haina Assam lengakna Assembly the Pongtokre Israel na fazinduna thamliba Palestinian ge Dr. Khudakta thadoknaba United Nations UN Inquiry Commissioner taksinkhre Myanmar gi kha thangbada laiba Sani state ki Mongnai township ta handak ta sena gi miyoi gya thunglakiba asina mafam aduda telecom scam network sing mathau tawrabra amadi sandorak labra habigi singnaba laire haire Argentina gi Toledo da flight school gi pilot ama thauriba plane gi songthaduna sijakre masai sahi nipuni thoi suruba Andres Bartazokova flying parrot Cordoba flying school gi pilot achina plane gi songthaduna masa matomta sijadringai gi mamangda plane thoba tambiriba mahairoi amabusu songthanana bahairam ki haire Flight adugi pilot adu sahi kuni thoi suruba Rosario koba mahairoi amaga Cessna 150 aircraft plane thauba tambiki bani plane dagi songthakiba pilot adugi asibak sang adu phangba ngamkhre haina su authority gi maike dagi phongdorakre flying school gi mahairoi Rosario na plane adu tek the kaidana lamaida leimaida tahan ki haina su authority na phongdorakne Turkey ki Istanbul da sathakiba North Atlantic Treaty Organization NATO summit ki sideline amada President Donald Trump masama Iran gi target number 1 oiri haina phongdokre
Nissan Motor Indiana Company asigi World Premier da anova Tecton Premium CSUV launch tawduna India ki leptana saukhalakliba SUV gi Kaital da Nissan gi khwadi faba product ama oina maming lehenana ba honarakre makha tarakpada sanabigi paw taminasi Laibas da football masana sakhol hananaba maike kaya dagi honaraba sunupa amasung nupi footballer sing da piribu khudong saba sing yamna khenari Laibas sing nupa footballer sing da phangliba khudong saba asigumna nupi sing da su phangalabadi malem gi thakta afaba footballer kya puthokpa ngamgani haina hauze East Bengal da sanari bi Indian women's football team gi goalkeeper Elangbam Panthoi Sanuna phongdokre Mangal Foundation asinduna Hairok Litan Makong Dalaiba City Club ki playground da team kuntrani thoina kanglup ni panthong khaidoktuna sathariba marirak suba maipakpi memorial trophy lising ani kuntaruk ki ngarang sanaki ba ahanba semi final match da Mukhai FC Thawalna Sanai FC Thawal bo maithiba piraga final changba ngamba ahanba team oire Meghalaya ki Shillong da laiba Nehu Sai Multipurpose Hall da sathariba Tara marirak suba senior national Pancak Silat Championship lising ani kuntaru kuntareta Manipur gi thoksom Rosie Sanuna gold medal lorokpada ISKF Guardian Association Pasoi Part 1 na harau nungaiba phongdoragli Manipur Kang Association gi media makha da siri Gopal Dev Kangkhut Yaskul Kangkhut na sinduna tha sigi ani dagi hauduna Yaskul singa khamlayak trai basiri Ram Gopal Dev mandapta mangsata bam Hari Krishna amasung mahaki imung manungna sponsor tawraga satharakli batararak subalet mangsata bam iboyama amasung Puinabati Memorial League Kamno Out Kang Tournament lising ani kuntaruk open category gi ngarang sanakiba match amada Southern Sporting Union SSU Singzamaina Yaskul Olbo Laksana Thoibang Amkre Manipur Olympic Association ki midyang makhada Bisnupur District Olympic Association amadi Bisnupur District Administration ani khusamnaraga haudoki ba ahanba Bisnupur District Olympic Games lising ani kuntaruking saruk ama oina Bisnupur District Olympic Association amadi Olympic Games Committee thanga na sinduna thanga da laiba ibudau Singning Thau Complex da Wochu Sanda Championship haudokre haire Tamil Nadu na yumbu oiraga Chennai da laiba Chintha Delhi Pets Indoor Boxing Quota ngarang dagi hauraga tha sigi taran thoi phaw pangthokadoriba Pro Amateur Muay Thai National Championship lising ani kuntaruk da saruk yarugadaba Manipur gi sanaroi sing amadi official sing Imphal thadokre Title ge sa sauna tawriba team kaya marumna semi final singi damak maroiba player sing mangzab yabagi khudongtiba nangduna leinabaga loinana player tareti suspend tawgadabagi yellow card ama watlaga leinaraga World Cup quarter final sing sanaba yauragani group stage sanaringai da phangnakiba yellow card sing asi not round sing sanadringi mamangda masing paba lusinki adubo round of 32 amasung quarter final sing anigi marakta book toba anirak phangba player ama hekta karigumba makhoi gi team singna makha changsilaklabadi semi final singidamak suspend tawgani England amasung Morocco na disciplinary ga mari lenana khwadi chawna lumna launariba team singni Aisa Diop Atrof Akimi Redoni Hal amasung Bilan El Khanos makhoi loinamak suspension tawgadabagi book tawgadaba amamamta ngainarabaga loinana Morocco na France ka sanagadaba masigi quarter final gi maoinana khudongtiba mayoknaba player mari leire England na mangjabada khwadigi heli haibada yetnaningai leite
midfielder Jude Bellingham, defender Mark Gahey, midfielder Declan Rice amasung left back Nico Riley makhoi pumnamak suspension ama mayok nagadabagi yellow card ama watlaga leiri. Midfielder Jordan Henderson subuk ama tauraga North Stage yawba sanglaki adubu mahaki kudang tekpadagi injury oiduna hanana teamdagi khadokhi. Norway winger Antonio Nusasu suspension ama mayok nagadaba question ama watlaga leiri. Spain amasung Belgium ani ki marakta sanagadaba thangzagi quarter final asida Portugal da round of 16 mai pakpada bench dagi tholaklaga masa thoknaba sanaki by Spain forward Ferrell Torres amasung Belgium defender Braden Micheli makoi anima athingba ama thamgadabagi book tawgadaba amamam watlaga leiri. Defender Gonzalo Montiel na suspension mayok nariba Lionel Scaloni gi squad ki amata ngairaba member oibaga loinana Argentina na khudong thiba nanglaga leiriba player amakhakhtang leiri. Disciplinary record sing asi lemhoriba team singi marakta pak sauna khenaba oiri. Argentina na tournament manungda fall 18.8 tauba khudingi yellow card ama phangbada England na fall 7.7 tauba khudingi book ama tauri. Spain amasung Belgium na thasi taramathogi ayu anganba pungkhai chatpada European Maselgi World Cup quarter final amada thengnargadaba oibaga loinana Belgium na tournament aside Spain gi mayokta goal chanba ahanba team oinanaba hotnabagi luraba sintha mayoknaba taragani. Goalkeeper Unai Simon na World Cup finals da maki goal chalhandabagi matam adu minute chatuk mapanda yamkhat hanbaga loinana Spain na World Cup asida goal ama hauzik phawba pithoktri. Unai Simon gi goal chalhandabagi matam asi Qatar da pangthokiba 2022 tournament ki group stage dagi haurakpani. Louis de la Fontaine ma ki pamjaba back mari Mark Cucurella Aymeric Laporte Po Kurbasi amasung Pedro Porro lengdana adumak thamlakani thasanari. Adumoinamak karigumba coach na masigi line up lauthongnaba option tawraklabadi Marcos Lawrence asi right back ta topa mahut sinba ama oina leiri. Spain na masa sokthanabana maruiba player kyamarumda akai piba mankiba matang round of 16 da Portugal da akan malamba taunaraga ama suno da mai pakraba tungda sindok sinjin tawbada matam khajiktang phangki haire. Losilakpada maroi paw mahana. Manipur ki integrity ka handana thamse aibadi BJP da vote piduna mohana lengak semhan basang yana MP adhikari mem sardana phongthokre. Manipur kan se harabadi hauji leiba war lenga sinatana Manipur kan binaba leite haba WAPHAM sardana makhata phongthokre. Nagami cham taruki mihata tumina lesin basina India government ke semo masa uthokle haina NSN IM na phongthokre. Naga taru hat kibi thawngak pinabagi mafam leite haina IM na phongdoraki. Cobra Commando na lusingduna Counter-insurgency ki akan bathabok sa tabak hokre. Myanmar lamkhadagi India ki mayukta thabak tawhaloi haina Myanmar lengang na thajaba pirakre. Sine of day ki thorom pangthokre hai. Jeliyarong area dagi illegal immigrants sing khudakta mafi yomlaga satkhigadabani haina zupna phongdokre. Hamadi Mahu Department na paikhaliba thabak singi matangda Chief Minister na siyar lawduna review tawkre. Bijariba pause nga sigaloina na nutigi phongliba pause singdai lakhok saba
मरुओइबा पाउसिंग मियामनि पिजबा मतang asida losinjari makha tarakpada matamatangi wafam rasifal gi thorom among nirmala thangjamdagi mayam puna taminasi kumna ko hosigi di pusparani lai sum namukhana krumsa
अमुका हना मिदेंग ताबिरिबा मदि ताबिरिबा सिंगो निर्मला थांजमना तराम नौचरी कोकनोना खुरुमजरी लाथोचरी मतम मतमगी वाफम मसिगी मतम मतमगी वाफमदा इंडिया गवर्नमेंट इंग्लिश सिंग अनि कुनगा मापनगी पांडम यौद्रिबा फावबदी वाथोके वारोशन लेरि खिरोय मणिपुर मियाम की मथकता इंग्लिश सिंग अनि कुनगा हुमदोगी मे अहुमदगी चिनकुकी जो नार्को टेररिस्ट सिंगना लांदारखी बचै अहुम हेलब फावबा वारोशन पुरक पंगमदना लेरि इंडिया गवर्नमेंट वाथोक असि वारोशन पुरक निंगबा मतमदा पुरक पंगमदबा नत्ते अदुबु वारोशन पुरकनबा होनबदगी मरम होनदबगी मरम लैबदगी ओइगनी इलिगेंट इमिग्रेंट खुलाई पाइबा मिलिटेंट सिंगना मणिपुर मियामगी मथकता लांदारक्तुना अतमनना मितै सिंग हाटपगी जिनोसाइड चथरखिबसी सही अहुम हेलब फाव सेंटर अमसुंग स्टेट लैंगांगना वारोशन पुरकनबा होनरिबनी हाइदुना मियामदा नमथाकी लांग थाक्तुना मितै अमसुंग कुकी अनिगी मरक्ता खाइबुंग खाइबुंग तहाननबा बफर जोन सेम्बा अमदी कुकी सिंगना नेशनल हाईवे द फ्री मूवमेंट अथिंगबा लौथोक हंदना थमले लोइनना पॉपुलर गवर्नर गवर्नमेंट मुथलगा पीआर थमजिलब मतुंग खुलंगाकपा मितै सिंगना मसा मसागी अमदी मियामगी पुंसी गाक्थोकजनबा पाइबा खुलाइसिंग पिखतनबा मतम था थादुना लोइना लौखतख्रे अमरोमदना लांदारिबा टेररिस्ट सिंगना खुलाई पिखलकनबा मतम सिंग पीबदा ममिंगतगी ओइना पिखलखिबा अमदी फादबा यादबगी ममिंगतगी ओइना फगलखिबा पुमनम इखंग खंगनरबा वाफमनि चही अमा चुपना पीआर थमलब मतुंग वाइकेम चैनल लुचिंगबा कुकी अमसुंग नगा अनिना डिप्यूटी सीएम ओइबा होम मिनिस्टर अमसुंग आर्ट एंड कल्चर मिनिस्टर अमा लैबा काउंसिल ऑफ मिनिस्टर मंगा खकना लेंगाक लोनगी थौगाई पांगहंदुना थमले मिनिस्टर एक्सपांशन तहंदना ममिंगतगी ओइबा लेंगाकी मथक्तसु वार क्राइम चथरिबा लमहेन तुहेनबा क्रिमिनल सिंगना मखोइगी अनिंगबा अपाम्बा फंगबगुम मैतैदा नोमै चिंगदोल ओनसिलंबा मदु मरक थलगा यलहौमी नगा सिंगदा अमुक लांदारकलिबा असिना लानगी वारोशन पुरक्तनबा पॉलिटिकल की ओइबा कॉन्स्पिरेसी लैबदगिनी मसिगी मरमदी माइनलैंड इंडिया दा लेंगाक लोनगी चुटली पाइरिबा बीजेपी नरेंद्र मोदी न लुचिंगबा इंडिया लेंगाकना नॉर्थ ईस्ट इंडिया दा लैरिबा खुलाई पाइदुना लालहौ चथरिबा सिंग मरुओइना मणिपुर की लालहौबा सिंग लाकलिबा इंग्लिश सिंग अनि कुनगा मापन फावगी मनुंगदा लोइसिलगनी हाइना यूनियन होम मिनिस्टर ना लाउथोक्तुना खंगहनबा लैख्रे सेंट्रल गवर्नमेंट की पांदम असि फंगनना बहोनबदा इलिगेंट इमिग्रेंट कुकी टेररिस्ट सिंगबु खुलाई ओइना सिजनदुना पॉक्सी अमसुंग जियोपॉलिटिक्स की लांदा चथरिबनी हाइना मियामना मराल सिरिबा असि मतांगदा तुमिना लैरिबा असि मरम करिगिनो हाइबसी सेंटर लेंगाकना मणिपुर की मियामदा खुनेकी टेररिस्ट सिंग सिजनदुना लोइखम नाइदा वाथोक लैरिबा असि स्टेट असिदा खुलाई पाइबगी लालहौ चथरिबा सिंगना थोहनबनी हाइबगी मराल सिजनदुना लालहौबगी वाथोक इंग्लिश सिंग अनि कुनगा मापनदा लोइसिनबगी पांडम थमलिबा असि कदाई फावबा माइ पाकदगे पांडम असि फंगद्रिबा फावबा खुनेकी लोइखम नाइदबा लांदा चथहनदुना मियामदा लानगी मैसुरंग मायोक नहनबदा स्टेट लेंगाना खुरु खुदक्ता कुंदुना अदुमक येंगदुना लाइखिगदरा हाइबगी पाउखुम स्टेट मियामदा पिफम थोई मसिनि पुजरकलिबा मतमतमगी वाफम मखा तारकपदा अमुक राशिफल अमुक तामिनसी राशिफल असिबु इबिरकपा डॉक्टर वांगखेमजी बोल सिंह असिस्टेंट प्रोफेसर बायोटेक जेनिम्स चिंगमैरोंग इम्फाल असी तांग तरा था तरेट इंग्लिश सिंग अनि कुनगा तरु इराई नुमित ngaगी ता कुनगा मंगानी पानबा नुमित असिगी राशिफल तामिनसी अहानबदा मेष राशि हक्चांग नुंगाइबा वाटपा नक्थिना नरल मांगजबा याबा लै मिंचत्ती फंगजगनी ngang sakpa haigani thoram sindokpa haigani leisa pakhang singi oina laibak phagani Bris Rashi huran bana thabak ta mitai hoya fabana chading hengani wanom badi matang charoi yena bading ngamgani miyam gi mateng phangani leisa pakhang singi oina nusimari di fagatkani Mithun Rashi da nachak naral thadaduna Sendong tanba thoina kanagadaba numitni miyamna su yamna chanbigani adubu anam tanbadi makok sagani leisa pakhang singi oina nungsibana chanbi Karkat Rashida
हक्चांग खेंबा लाइबक फबा सेंदोंग यामना लैबा नुमिनी इचंग थौना होनबा थौरमसिंग सोइदना माइ पाकनी थाजौ लैसा पाखंसिंगी ओइना निंगजाबा थुंगनी सिंह राशि नचाक नरल कायदुना अफबा थबक थादबा माइ पाकनी अरंग अराक लौसिनबा यागनी अखंग अहि सारुरदी काइनाबा नंगनी लैसा पाखंसिंगी ओइना निंगबा थुंगजगनी कन्या राशि लौसिंग चावबा अनौबा थौरमदा पुकनिंग चंगबा ngamjaba लांदबना माइ पाकनी वनोम थौनोम कानरोय चादिंग हेनगनी लैसा पाखंसिंगी ओइना वारौनबा लैगनी तुला राशि थबक पांगबगी नुंगाइजबा निंगबगा पांगबगा मानबा हक्चांगसु नुंगाइजबा नुमितनी फिंगलबदी नरल मयेंग तागनी मियामना चाली लैसा पाखंसिंगी ओइना नुंसी मरी फगतगनी वृश्चिक राशि लाई गुरुगी वा लौरदी चाउना माइ पाकजगनी वनोम थौनोम कानगनी अरंग अराक फंगजौ हाइबलै असाउबनदी ताथी लैसा पाखंसिंगी ओइना लाइबक फगनी धनु राशि मतम अमदि लन मयेंग तागनी येंगनरुबगी येनरुबगी महुत्ता थीबा हुंबा कल्लु मरुप थाजबा लुई नरल जेक्सिल्लु अरापदगी मतेंग फंगजगनी लैसा पाखंसिंगी ओइना निंगबना अमा ओइगन मकर राशि इरांग पुगनु मियांग मरी फगलक्तब याई मितोपता थाजबा थमगनु निंगहन नदबा अमदि पारकी लौसिंग माइ पाकजबा ngamgani लैसा पाखंसिंगी ओइना वरौनबा लैरे तपथौ कुंभ राशि येंगनबा लैरमलबसु लाइना लाक्सिनगनी कीदबना सोइदना माइ पाकजगनी थौना फुदु नापलदी थादो नोलुकना चटलु लैसा पाखंसिंगी ओइना निंगबा मपा चागनी अरोइबदा मीन राशि नचाक नरल चाखुतकनी वनोम थौनोम चाउना कानगनी इमुंग मनुंग वातानानबा अफबा महै फंगजगनी ngang sakpa pakjagani लैसा पाखंसिंगी ओइना येनरुनु साफगनी मसिनी पुजरकलिबा मतम मतमगी वाफम राशिफल नुंगतिगी फोंगलिबा पाउसेसिंगदगी लौथोकजबा मरोइबा पाउ ताबिरिबा अमदि मिडियांग ताबिरिबा सिंगबु निर्मला थांगजमना मुकाना खुरुमजरी पुवारी खाबी थिरेन थौनीरोल अईबा सगोल सेम राजू मोहन वांजिंग कैथेल पुथोक्चरे निपाल सुबा खुनम लोइनना हेना मपुंग फाना नबगिदमक हापचिनजरे थेबरोन मापन हुनीना रोड थौनीरोल ताइबंसा सिंग मियोइबना हेक पोलुकपदगी पुंसी नुंसांग जनबा नादे येक्तननबा लांगफंग खुदिमक तंगाथोकननबगी पांबाई खुदिमक यावरबा लाइरिकनी पुवारी खाबी थिरेन थौनीरोल हाना लाइरिक सिंगसी पाइबिरब सिंगना अनौबा हापसिलकप सिंग असिसु पाबियु नैनबियु लाइरिक फंगफम राजेश बुक स्टोर गवर्नर रोड मनिंग रॉयल बुक स्टोर गवर्नर रोड मनिंग सुरेश बुक स्टोर गवर्नर रोड मनिंग सनाहनबी बुक स्टोर पोलो ग्राउंड मनिंग कॉर्नर सगोल सेम इबुंगो वांजिंग कैथेल नावरे ब्रोजेंद्रो वांजिंग वांखै सोंगथाम बीराबाबू वाईके कॉलेज ऑपोजिट लाइरिक पांबिबु सिंगना अकोपा मरोल खंबिनिंग लबदी 7005202077 लोइनना 8787764632 हारिबा नंबर सिंग असिदगी अकोपा मरोल खंबिबा यागनी नुंगाइरबा पाउजेल जीवन हॉस्पिटल कक्चिंगदा कार्डियोलॉजी ओपीडी फंगिरगनी सुपर स्पेशलिस्ट डॉक्टर राजेंद्र थांगजम डीएम कार्डियोलॉजी एम्स दिल्ली रिटायर्ड HOD जेनिम्स इम्फाल ओपीडी की मतमना थांग खुदिंगी अयुक पुंग निपानदिगिना नुंगथिल पुंग अमा खुदोंचाबुसिंग एडवांस इको कार्डियोग्राफी कार्डियो मेडिसिन केयर कार्डियो डायबिटीज केयर कार्डियो पुल्मोनरी केयर कार्डियो रेनल केयर हारिबुसिंग असिगिदमक्तसु एडवांस बुकिंग तोबियु लोइनना लिवर अमसुंग थिबोंग थिरिल GI सुपर स्पेशलिस्ट डॉक्टर गणेश सीपी DM हेपाथोलॉजी PGI चंडीगढ़ OPD की मतमना था अमगी अरोइब सगोल सेन अनि अयुक पुंग 13 दगी पुंग 3 लोइनना जीवन हॉस्पिटल कक्चिंगदा निंगथौकाबा खुदिंगी सर्जरी की OPD थमजरी मतमना अयुक की पुंग 10 दगी नुथिल पुंग अमा मसिगिदमक्ते एडवांस सर्जिकल एक्सीलेंस ओइरबा मखल खुदिमकी सर्जरी हाइबदी ड्राइवन ओपन लोइनना की होल लेप्रोस्कोपिक सर्जरीज हारिबुसिंग असि 24/7 एक्सपर्ट केयर अवेलेबल 24/7 अकंगनब सीट मसिंगनी एडवांस बुकिंग तौसिनबी अकोपा मरोलगिदमा 09629354881 अमुकहना 0962935481 जीवन हॉस्पिटल कक्सिंग नेक्स्ट टू AR कैंप कक्सिंग लमखार
matam kuina nungsang haibadi piles laina asina aduna khudong chadaba kaya mayoknaduna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayoknaduna leraba singna madugidamukta wabirurugan sahi taragi mathakta experience leraba laina asi yengbuda miyo cha kaya phanba ngamkraba mayang Imphal Bengal dagi Kabirani Phundraimayu